Hello, everyone. Good morning, good afternoon, good evening, from wherever you are tuning in from. Hanba Maktada, Kurumjari. So today we are in our special series of people of Manipur, where we invite people relevant to Manipur in the intent to learn who is who, what's happening. So today, as you can see in our screen, we have a special guest, Ingobi Chingtham, who is joining us from Manipur, from Thoubal. And Ingobi is a cyclist, and I have seen a lot of coverage of him. He has completed, solo bicycle ride from Imphal to New Delhi with the theme of women empowerment, betti, bachao, betti, padhaoo. Also, he had completed a bicycle ride from Bombay to New Delhi, carrying the theme of safe environment. And most recently, in August of 2019, he covered 10,000 kilometers all the way from Imphal to Singapore. And I cannot wait to hear the story from his own word during this show. So, with that, a big warm welcome to Ingobi and to all those who are watching. Do share your love and like to Ingobi, ask question, and let's make this session interactive. So, with that, a warm welcome to Ingobi. Thank you, Ma'am Monica. First of all, thank you so much for giving me this opportunity. Uh, Thank you so much. Yeah, I cannot wait to hear all your experience. So, to start with, before we go into all the cycling details, um, Yeah, how about you share a little background about you, about your place, your schooling, your childhood and family, and just a bit brief background about you. okay, sure. Actually, I have two brothers, and I have all my parents, my grandma, grandpa, and my father and mother, and I still have a two. I have a two elder brothers too, and we don't have any sisters. So that's why recently, the first time I read from India to from Imphal to Delhi with the message of woman empowerment. So I love that. Why that's why I'm doing that, and I'm a little bit confused because this is the first time I had interview on English. So it's I can speak very well. I'm sorry for it, but I'm trying to my best level to all the viewers. Yeah, no, you're doing perfectly fine, and we can talk in English and Maitelo in between. Yeah, But for our global listeners, I know a lot of you are listening, to understand and know about the people of Manipur. So, for the benefit for those listeners, we definitely want to speak a little bit in English too. So, yeah, thank you. It is so interesting for me to hear that okay, you don't have sisters in your family, and so you got very inspired to cycle for the first theme, right, where you said that Imphal to New Delhi with the theme of women empowerment. yeah, ma'am. So do you And want to speak a little bit of how and when you started thinking about cycling and cycling with message, right? This is not only about going from one destination to another. So when did that idea come into it, and how did you get into it? yeah, sure, ma'am. In 2013, I was passed out a matricular examination from Kongzom Standard English School. After that, I went to the Stobland Public School in 2014. That time, when I was in 11th standard, my mom got suddenly accident, just sleeping in the inside the garden, and she broke his left leg, Mm-hmm. and she need to be undergo treatment surgery. So Mm. after surgery,
She was on bed about 8 months, lying on the bed without any movement. She can't do anything. So that time, where that was the one of my life best struggle part in my life. That time, we three brothers were so hurt doing all the stuff what my mom done before she got injured. ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯇꯧꯔꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗꯒꯤ ꯖꯔꯅꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯃꯇꯝꯗꯨꯗ ꯃꯃꯥꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯪ ꯃꯇꯧ ꯀꯔꯝꯅ I'm really confused confused ꯈꯔ ꯍꯥꯏꯕꯗꯤ ngasi covid keke laigibsina matang kuina habdi swan interaction program life kumba kuina tawrudabase isada khitang dull oiche Kesu kaide nang yam phajana tauri. You are doing very good. And to all our listeners, love and like amta pibira u akhoi gi Ingobi sor sang na tang honda se ibani. You are doing very good. journey se akhoi gi karamana haurakibun da ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯃꯌꯥꯝ ꯑꯃ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯁꯗꯟꯂꯤ ꯑꯩ ꯐꯥꯎꯈꯤ ꯃꯃꯥꯅꯁꯨ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯀꯥꯟ ꯅꯨꯄꯤꯁꯤꯡꯒꯤꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯝꯃꯣ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃ ꯀꯥꯟꯗꯅ ꯄꯥꯎꯆꯦ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯗꯨꯒ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯇ ꯄꯨꯔꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯌꯥꯝꯅ ꯈꯪꯍꯧꯗꯦ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯒ꯭ꯌꯥꯟꯗꯤ ꯇꯥꯗ꯭ꯔꯤ ꯍꯧꯈꯤꯕ ꯃꯇꯝꯗ Chahi kyamuk subiraba adukanda. ꯑꯗꯨꯀꯥꯟꯗ ꯑꯩ ꯆꯍꯤ 19 ꯁꯨꯕꯗ ꯉꯥꯏꯔꯤ. Okay, so that was in 2018. Yeah. 2018 da chahi 19 aduna hojik Ingobisi yamna young oiba akoigi guest speaker ni chahi kun hojik ko aduna chahi 19 gi wakhan du dai du da aidi mamana narakpa mamagi seba tauba adugumba du dagi inspired taurakanda aise nupi gi oiba paujel chelakanda cycle thauge haina khalli haina akhoi mayam da share taubani yamna nungairi wari se makha tabiyo. ꯍꯣꯏ ꯃꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪ ꯁꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜꯗꯒꯤ ꯁꯤꯡꯒꯥꯄꯨꯔ ꯇꯥꯅ ꯊꯧꯔꯛꯄꯒꯤ ꯃꯔꯝꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯒ꯭ꯂꯣꯕꯦꯜ ꯏꯁꯨ ꯃꯌꯥꯝ ꯂꯩ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯖꯦꯟꯗꯔ ꯏꯀ꯭ꯋꯦꯂꯤꯇꯤꯁ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯌꯨ ꯑꯦꯟꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁ ꯃꯌꯥꯝ ꯑꯃ 2020ꯗꯒꯤꯅ 2030 ꯑꯦꯖꯦꯟꯗꯥꯒ ꯄꯤꯊꯣꯛꯑꯒ ꯒꯣꯜꯁ 19 ꯄꯤꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯁꯦ ꯑꯩ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯦꯛꯇꯤꯚꯤꯁ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯅꯤꯄꯨꯔꯗ ꯋꯥꯔꯛ ꯇꯧꯕ ꯑꯥꯎꯠ ꯑꯣꯐ ꯏꯇꯥꯂꯤꯗ ꯆꯠꯂꯒ ꯃꯅꯤꯄꯨꯔꯗꯒꯤ ꯇꯧꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯤꯁꯁꯦ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯑꯦꯛꯇꯤꯚꯤꯁꯁꯤꯡ ꯊꯦꯡꯅꯩ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯦꯞꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠꯁꯦ ꯑꯩꯅ ꯁꯨꯝ ꯔꯨꯠꯁꯦ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯦꯆꯨꯔꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯨꯔꯦꯜ ꯂꯚ ꯁꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯋꯥꯠꯄꯗꯧ ꯎꯏ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒ ꯑꯃꯒ ꯈꯤꯇꯪ ꯌꯩꯊꯤꯅꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯕ꯭ꯔꯥꯗꯔꯍꯨꯗ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯋꯥꯠꯄꯗꯧ ꯇꯧꯏ ꯑꯗꯨ ꯂꯩꯔꯤꯈꯩꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯏꯂꯤꯃꯤꯅꯦꯠ ꯇꯧꯕ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤ ꯏꯂꯤꯃꯤꯅꯦꯠ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯏꯁꯨꯁꯦ ꯏꯂꯤꯃꯤꯅꯦꯠ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯃꯒ ꯐꯦꯃꯤꯂꯤ ꯑꯃꯗꯧꯅ ꯈꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯑꯦꯡꯒꯜ ꯑꯣꯐ ꯄꯥꯔꯠ ꯑꯦꯅꯤ ꯏꯁꯨꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯄꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯣꯡꯉꯛꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯜꯚ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯋꯥꯟ ꯋꯥꯔꯜ ꯋꯥꯟ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯑꯃꯠꯇꯒꯤ ꯃꯤ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯆꯠꯅꯕꯤ ꯔꯤꯂꯤꯖꯟ ꯙꯔꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯄꯨꯔꯒ ꯑꯩꯅ ꯏꯝꯐꯥꯜ ꯇꯨ ꯁꯤꯡꯒꯥꯄꯨꯔ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯌꯨ ꯑꯦꯟꯒꯤ ꯃꯈꯥꯗ ꯀꯣꯟꯐꯔꯦꯟꯁ ꯑꯃꯁꯨ ꯕꯦꯡꯀꯣꯛꯇ ꯇꯧꯈꯤꯕꯅꯦ ꯑꯗꯨꯗꯁꯨ ꯑꯩ
participate tꯧnabagidamakta sigumba bicycle solo ride ama chatlaga pictures kaigumba kharadi yenghallage uhallage khalakpa haitare adunai sigumba khongchat ase akhoi iramda manipur da chupokpanina akhoi iramda manipur jamna pikpa lamni aduna malem sida sak takpa oina aina chatliba matam sida akhoi nat ki fijol setpa aduga malem sida tongan tongan ba akhoi meitai haiba jati ama pictures leiri haiba taknabagidamta aina cycle thau matamda aina meitai akhoi gi oiba fijol setlaga chachabani chichi samai tawdana akhoi iramda manipur bu malem sak takpa amadi malem ba akhoi punna convenience hai wakhalondagi samai chachagini ma'am yamna phazaba motifni yamna phazaba intentni aina photo site asu pukhatsari ngasagi mana ngobina cycle thawbasida magi message to the natana akhoi gi oiba manipur gi oiba dress set laga mayam da khanghanba adagi sigi photo sida yengbiyu yamna phazaba scenery su oire masi yangon gi border da oi bramasi amtang haibi masi photo sida Myanmar ni chipagi kano yangon yorom dai yangon yorom dai okay ai photo kharaga share tawjarake Sakhoi loktak lairambi ima oidoini sida uriba mafamsina okay adagi ngasagi chat khibase masigi akoina chat pasigi detail khanadringai da hoi itomda chat pibra natragana kamaina tawbano magi support system se kamaina tawi adugi matangda kitang khangjaning ma'am ai manipur da 45 days tawo thawramme 45 days taw matam aigi manaba gulit sapamna mana company tawbi manipur manungda 45 days aduga border cross tawbadagidi ai solo adum chale ithanda aduga have starting from India ga Myanmar gi border land badagidi ai se ithanda dum chale adubu haitare Thailand da laiba ithanda dum chale solo haitare solo ride adubu laiba fabadagidi kaino asoingam di yaude adubu aigi journey se ithanda dum oi haitare che haidi one man one army haidi isana thongjaba isana chajaba everything ai ithanda loina tawe che adudi masigi journey se sidai sida thauna haiba tare ko koina solo tawrakpa kandadi masida karam kanda kadaida thunga kanda kadaida leidoino natragana kari chagani natragana nangi planning se adugi matangda amtang haibiyo kamaina plan tawbi masi fazana thungbamdu plan tawraga break kumba leibagi adagi chaba thakpa leibagi sina isana doina puthok khibra natraga sponsor gumba yaw khibra adugumba gi sikitang share tawbi hoi che kaino je plan se chatpagi se akhoi miyoi bane miyoi bana cycle se thauba se akhoi gi chahi phadragasu chahi magi maya thorak tuini ai hana khange plan tawi ai nongmada 50 kilometers ride id miyoi base akhoi gi chai gi mukhai kan duini chasalliba potuna energy wala kan thau duini aduna nungtigi kilometer chama chama thawbadi ai kaisu yoba ngamoi aduna plan se 50 kilometers every day haidare average ta smaina nongmada thawe aduga location se haibadi 50 kilometer khudingi destination je khoi gi hotel gumba laiba haidi safe oiba jaga laini haiba laite marang marakta yamna farak taba jungle gumba khoi gi kilometer ama mafam ngasigi destination dagi hayeng destination je kilometer chahum lapaga mi taba advain tawla even khoi sigi huji ji uriba photo ji uriba lambi ji pura jungle ni lam hang ni khoi gi kaino haitare lam maraksida kemta tadaba mi jamna chikpa gari fawba chatte ba sigi lambi se advain tawdana ngasai sumaina torpa mikupta aise thengnaba hotel leitragasu atai du leiramba imung amada dum changaga mateng hekta lawba admaina tawbasing tawe aduga upai leitrakana jungle gi lambi nakan du da khoi gi tent kumba khallaga tumba aduga mostly mi amadagi mateng launabati honare yumamda changaga safe oinabagi damakta adumaina tawre chatpase yamna lambi se cycle gi lambi se khoi gi maruina international moigi asian highway se thawan de cycle allowed tawdabanina national highway lambi machada thawan banina
yamna chikpa jaga yamna yawe yamna loneliness oiba adubu struggle loina tawra la mathang yamna nungaiba mikup yamna adventure oiba su yaure mostly adventure na anamba ngata oi habadi country oina chalakpani na state chatpana tabanina adumaina tawe mem aduga sponsor gi matang se kaino da aingonda sponsor se id crowd funding public mayam na mateng pangbiraga chachabane haitare aise yamna well family amadi natte aigi hek pokpiriba mama se hojiksu dum akoigi nongmagi chara tan ba haitare akoigi family se hotel phammaga dum adumaina ngamna bonarga laibani aduga babasu government gi da clerk macha am khakpi oi kuina sangna masangam dabana thabaingang chappa ngamudabana akoi imung manung kuina narpani am sontadana adumaina laire akoi se family se dum migi pesa su khara dum tola lekani amna pesa pairaga chatpana chade duna mayam public tagi mateng tawbanina public sing na su mateng tawbi aduga maming oina ai khara panjarake yamna aigi chatliba journey entire journey sta hawbadagi loibu lepiriba akoigi pabung karam sham haitare akoigi former PDS minister haitare akoigi minister oibiramba akoigi pabung karam sham mana ek cycle thoba yam pamjaba minister sina ai chatliba hawbadagi loiba journey marakta adum paisa je haitare aigi Facebook live sing biraga paisa wala ga timana baba mada phone tawraga angang du paisa wale khole gan admain tawraga thabirakpa mateng yamna tawbire habadi imung manunggi ta mana yeah makatabi nungsina haitare macha masudongna loinabiba yamna cycle thauba khatai natana nahana kaigumba awonba ama habdi changes spire oina thabak tok matamda madi yam initiative lokhalaga mayam nahasing mateng pangi aduga aingondasu isamaktasu pabungsina manasu hai nangi kemta wagana kwatkana akhoi mayam leiri khole haiga main tar sponsorship se kaino na khoige pabung samna dum leptana dum pangbi aduga sangai express ke khoige pabung provider pabung nisikan nasu khoige 50,000 ama ingonda sponsor tawvire aduga more maitei council dagi 15,000 ama aduga tongan ba ima kaithel amadi kedu leiriba public mayam dagi haitai lupa lising kuntra ama gaise kaino tawba ngame tongan ba individually oina police station dagi OC oiba SP oiba na pirakpa su mayam yawe aduna especially aina life se Manipur da wangang mi kudong chawala iramda Manipur da leiba praja mayam haitai makhoi singchina support tawibagi aina ngasi chatpa ngamjabani aduna mayamgi laman ingobina tonsinjari aduga matam punamaktasu lai laman che kawba ngamdaba oijage aina matik chaba oirapa matamda mayamgi soiduna aina angamba mateng tawrake haba wafamse thamjage yamna nungsiba message ni ngasagi yamna 10,000 kilometer thawrabasi masi gi planning masi daisida ingobina thawraga chatlagasu mateng pangakpa mi mayam si gi mateng du yaudragadi oithokloi haibani ingobina yamna nungsina magi thamoidagi phongtokpiri mayam finding the mayamna mateng pangbibani haiba thamjage thagje iramdam lei praja punamak poi thamoi sengna khoiramjai matam punamak mayamgi lam kaujero ingobin yamna nungsi ingobi pukmeng kitang nungsiba phongtokpasi mayamna ingobi gi pukmeng thaugatpiba oina akoigi virtual live ta tawbanina love and light thabirau aduga koi ingobi gi journey gi warisi makha tana taminasi haina haijage tabiriba mayamna love and light thabirai ingobi gi damakta replay yengbiba mayamna su thabirau ingobina huzeki 10,000 kilometers se thaurakpasida ngasai haibigreko hoche lambida 10 khalaga itomda lekhibasi yawi adagi yawi 10 khalaga leikhiba yawi aduda ado masi solo experience sida ingobigi wakhanda aina khanjabada reflective moment ko adugumba yam leramgadawa male da adugi journey duda kari khanbi ki aduga main take away haizabatare ko 10,000 mile 10,000 kilometer se thorak pasidai sida
ngasai solo oina tawrakpanina adagi mi myam thengnarapasidasu mayamgi kindness se urakpa natragana atai challenging situation su leramgani haina khanjai adugumbadu khara khangkatpiraga akoi mayam damtang share taw Yeah, challenging say while akoina sleeping on the roadside, mostly in the highway, that's very dangerous for sleeping at night because there's lots of heavy trucks moving very fast, so it's very dangerous. Aduna adugumba challenges khadi thenge adubu mayamna sukang khangoi daba haiba nataba khoigi thajadaba wari makak aigi behind the story, behind the journey laiba haidi akoina aina ngasi Manipur dagi Singapore yauraga swaina matang country tare che forward chatba matamda any personal individual amana ngasi fawbada haitare angonda haidi aingonda manghal lagi natragani attack tawge haibagi poche ngasi fawbada ambu thengnarete just anambana health tawrappa haidi guide tawbiba sincerity giving unconditional love atkumba ngata weche haibadi ꯌꯥꯝꯅ ꯃꯤꯁꯤꯡꯁꯦ ꯀꯥꯏꯟ ꯑꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯋꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯜꯞꯐꯨꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯆꯤꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯂꯦꯟꯖꯦꯁ ꯍꯥꯏꯔꯒꯗꯤ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯊꯥꯏꯂꯦꯟꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟꯁꯦ ꯁꯤꯃ ꯃꯥꯡꯈꯤ ꯑꯩꯒꯤ ꯊꯥꯏꯂꯦꯟꯗ ꯑꯔꯣꯏꯕ ꯑꯩꯒ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔ ꯂꯩꯃꯤꯟꯅꯔꯝꯃꯒ ꯃꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯈꯪꯉꯨꯗꯕꯒꯤ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯝ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯆꯪꯉꯦ ꯅꯪ ꯀꯥꯏ ꯂꯝꯗꯩ ꯂꯥꯛꯄꯅꯣ ꯈꯣꯠꯄꯅꯣ ꯍꯪꯉꯤ ꯍꯥꯏꯗꯤ ꯂꯥꯏꯛ ꯅꯣꯔꯃꯦꯜ ꯗꯦꯗꯧꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯊꯦꯡꯅꯗꯕꯅꯤꯅ ꯃꯥꯅ ꯍꯪꯉꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨ ꯅꯣꯔꯃꯦꯜ ꯗꯦꯗꯧꯅ ꯑꯗꯨꯒ ꯂꯥꯁꯇ ꯃꯥꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯨꯔꯥꯟꯈꯤ ꯑꯗꯨ ꯍꯨꯔꯥꯟꯕꯁꯦ ꯑꯩꯒꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯏ ꯑꯩꯒꯤ ꯐꯣꯟ ꯍꯨꯔꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯅ ꯑꯩꯁꯦ ꯉꯁꯤ ꯊꯥꯏꯂꯦꯟꯗ ꯍꯌꯦꯡꯁꯦ ꯂꯥꯁ ꯗꯦꯅꯤ ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃ ꯁꯤꯗ ꯂꯦꯛꯑꯅꯤ ꯍꯌꯦꯡ ꯂꯥꯁ ꯗꯦꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯐꯣꯟꯁꯦ ꯍꯨꯔꯥꯜꯂꯒ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗꯩ ꯀꯣꯟꯅꯗꯪꯗ ꯈꯪꯉꯛꯇꯣꯏꯅꯤ ꯍꯌꯦꯡ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯦ ꯉꯁꯤ ꯆꯠꯀꯦ ꯇꯧꯕꯁꯦ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯦ ꯐꯣꯟꯗꯨ ꯅꯪꯅ ꯍꯨꯔꯥꯜꯂꯦ ꯈꯣꯠꯂꯦ ꯈꯪꯉꯦ ꯍꯣꯇꯦꯜꯒꯤ ꯃꯄꯨꯅꯁꯨ ꯀꯦꯃꯦꯔꯥ ꯇꯧꯔ ꯌꯦꯡꯕꯗ ꯁꯤꯗ ꯂꯩꯔꯦ ꯅꯪ ꯄꯤꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗ ꯃꯥ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤ ꯚꯤꯖꯥꯁꯦ ꯉꯁꯤ ꯊꯥꯏꯂꯦꯟꯁꯤꯗ ꯂꯣꯏꯕꯅꯤ ꯀꯝꯄꯜꯁꯔꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥ ꯑꯦꯛꯁꯇꯦꯟ ꯑꯣꯏꯕ ꯚꯤꯖꯥ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯕ ꯇꯟꯕꯅꯤꯅ ꯀꯝꯄꯜꯁꯔꯤ ꯃꯥ ꯆꯠꯈ꯭ꯔꯅꯤ ꯂꯩꯊꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯆꯪꯉꯅꯤꯅ ꯃꯥ ꯆꯠꯈ꯭ꯔꯒꯅꯤꯅ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯋꯦ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯅꯛꯅꯗꯤ ꯉꯝꯍꯜꯂꯔꯣꯏꯅ ꯑꯩ ꯆꯦꯂꯦꯟꯖ ꯇꯧ ꯏꯁꯥꯗ ꯑꯩ ꯅꯣꯡꯃ ꯆꯣꯟꯊꯁꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯊꯥꯏꯂꯦꯟꯒꯤ ꯄꯨꯂꯤꯁꯇ ꯑꯩ ꯔꯤꯄꯣꯔꯠ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯗꯨꯒꯤ ꯃꯄꯨ ꯃꯃꯥ ꯑꯃꯒ ꯏꯆꯜ ꯅꯨꯄꯤ ꯑꯃꯈꯛꯀ ꯂꯩ ꯃꯣꯏꯅꯤꯒ ꯇꯧꯔꯒ ꯄꯨꯟꯅ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯇꯣꯡꯉ ꯆꯠꯃꯤꯟꯅꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯅꯛꯄꯗ ꯂꯩ ꯔꯤꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯍꯥꯟꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯕ ꯑꯣꯏꯅ ꯕꯥꯏꯛꯇ 2 ꯂꯥꯛꯑꯒ ꯃꯊꯪꯗ ꯖꯤꯞꯁꯤ 3-4 ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯂꯧꯈꯠꯀꯦ ꯇꯧꯋꯦ ꯑꯩꯁꯨ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤ ꯍꯣꯇꯦꯜꯒꯤ ꯃꯄꯨꯗꯨꯒ ꯄꯨꯟꯅ ꯁ꯭ꯇꯦꯁꯟ ꯆꯠꯂꯦ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯂꯧꯈꯠꯀꯦꯅ ꯄꯨꯂꯤꯁ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯦ ꯐꯣꯟ ꯑꯣꯏꯅ ꯄꯤꯔꯦ ꯄꯨꯂꯤꯁꯅ ꯍꯥꯏꯔꯦ ꯐꯣꯟꯗꯣ ꯃꯥꯅ ꯄꯥꯏꯔꯝꯃꯦ ꯃꯥ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯦ ꯐꯣꯟꯗꯣ ꯄꯤꯊꯣꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯊꯦꯡꯉꯦ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯌꯨꯛꯇꯒꯤ ꯉꯟꯈꯠꯅꯔꯛꯄꯁꯦ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯃꯥ ꯁꯨꯡꯄꯤ ꯄꯤꯗꯦ ꯄꯥꯏꯗꯦ ꯑꯗꯨꯝ ꯂꯣꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯃꯥꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯒꯁꯨ ꯃꯐꯝꯗꯨꯗꯒꯤ ꯍꯣꯇꯦꯜꯒꯤ ꯃꯄꯨ ꯃꯃꯥ ꯑꯃꯒ ꯏꯆꯜꯗꯨꯒꯅ ꯑꯩꯒꯤ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯦꯡꯉ ꯃꯣꯏꯅ ꯒꯨꯒꯜꯗ ꯆꯪꯉꯒ ꯑꯩꯒꯤ ꯄꯥꯁꯀꯤ ꯁ꯭ꯇꯣꯔꯤ ꯊꯤꯕ ꯃꯇꯝꯗ ꯋꯨꯃꯦꯟ ꯏꯝꯄꯥꯋꯔꯃꯦꯟ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯏꯆꯟꯒ ꯃꯃꯥꯒ ꯌꯥꯝ ꯅꯨꯡꯁꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯐꯖꯅ ꯄꯥꯡꯕꯤꯔꯛꯈꯤ ꯆꯤꯆꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯍꯥꯏꯇꯥꯔꯦ ꯄꯨꯡ 11 ꯑꯍꯤꯡꯒꯤ ꯂꯥꯁ ꯗꯦ ꯚꯤꯖꯥꯒꯤ ꯄꯨꯡ 11 ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ 11 मखाइदा ꯑꯩ border cross ꯇꯧꯏ ꯆꯤꯆꯦ ꯌꯥꯝꯅ ꯑꯗꯨꯃꯥꯏꯅ struggle ꯑꯃꯈꯛꯇꯤ ꯊꯦꯡꯅꯈꯤ except ꯑꯗꯨ ꯅꯠꯇꯕ ꯑꯩꯅ entire 281 days ꯆꯠꯂꯛꯄꯁꯤꯗ only 1 day ꯗꯨ ꯈꯛꯇꯪ ꯊꯦꯡꯅꯈꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯆꯦ ꯃꯦꯝ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯑꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯏꯇꯣꯝꯗ ꯁꯣꯂꯣꯒꯤ ꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯁꯤꯗ ꯑꯀꯤꯕꯀꯣ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯐꯠꯇꯕꯁꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯎꯔꯛꯄꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯎꯁꯟꯕꯁꯤ
Ingobi na hujiki cross country oina chalakpa kanda 281 days cycle thorakpa sida 1 day 99% mi sin na yamna helpful oiba moigi kind oiba dagi mateng pangningba adugumbagi behavior si utli haibani aduga only one case cha agi phone gi huran ki bagi incident utli haibani masina takpadi akhoi si da yamna I personally oina di akiba handahanba akoina kibena henba edi khabar gi adu paba dagi media na utpa mayam duda oina focus tauba the miyoy bagi aphabasi lai haibagi hopeful message si pibi bagi yamna nungai jai ai isamaksu angang oringai da Manipur da chawra agasu Manipur si phasana yengba ngamjadri aduna misagi 45 days ingobina 45 days si Manipur da thau bagi experience sumain tawdana aise noma soidana Manipur gi mafam aina amuk phau udribasi chatpa ngamjage haina khalli yamna inspiring oiba wari adagi aina ama hangjaningi se aina haibadi akoina yamna kina akoigi conflict se akoina chawrakpa matamdadi mapan thokanu keno bom keno phumamgani natragana nungmai kapakani ada ingobi hoina hujik khara angang oire akoigi matamdadi adu yam tawi adagi combing operation adagi nupamcha oiragana chatpada police na check tawraga phuba adagi adu tawba adugumbagi issue se laibanina akoigi koksida akiba adagi phongna chatpa adagi itomdaga thauraga chatpa sigumbagi awaba nungaitaba si laibasi hujik ki matamda adum chatpa ngame adagi chatpada kesu kiningai leite hoi kiningai gi leiba machakti lei adum nadi oiraga ingobi experience tabada akoi mayam younger generation as well as akoi gumba ahan oiraba haiba tare ko middle age that's so inspiring oi hali adagi aina amma khangjaningi se ngasagi 81 thorakpa sida Manipur gi dress set pa adagi Manipur gi firan utpa masidai sida non Manipuri haiba tare ko moi mayam dagi interaction adagi moi na nangonda hangakpa question adugumbagi kitang share tawbi Sure, ma'am. Each and every country wherever move, the country tere chatpa matam jida ko chicha. The most I feel hai ta yamna nungai best movement in my life fire ga ding asai aina adu kuina chatpa matam da khongau se ka thauba kan su dum yawi ko ja aduga faijom se ka thauba kan su yawi adubu any foreigner hai ta aina chaluba country du gi local kata na tab any European ke kisu am theng aduga lam du gi country du gi foreigner hai ta local foreigner hai ta ko moisingje thengnaba matamda ngasagi ai compare tawi sana aina khongau chilaga thaugiba matam siga public ki reaction ka aina cycle je ai isagi faijom chelak matam yamna khene up down le habadi aina setliba physiol de setlaga chakpa matamda makoina yamna bebar tawre respect tawre moje they are kind of ethnic group have the group ama akoina punchida ugi diba furup amani gaina tawra yamna respect yamna khangning ba moida yam anxiety natra moida scarce habdi curiosity wanghanba hai tale makoida yamna positive vibe lom doina tawbira question ma'am hangi aduna moina adwaina hangbirakpada aina smaina manipur ni akoise india gi north east part ta laiba akoise isagi loan leijaba mayek leijaba isagi culture nat leijaba adugumba chati manin haina makoi expose tawbugi timing je sijagi kwai best movement aduga aina isada mingonda aina dress isagi dress selak aga tholak matamda mingonda kaino haidi attention pidraga su mino ina angon onjan la pireba swaida leramba swaida leramba oina changjan la goina hangi adu khongau sela normally aina haida mainly in cities area da haida chatpa kanda angon kana attention pirak te du bain isagi dress sela chatpa kanda am attention pire duga yamna kaino tawba haida positive vibe ama admana dum mafam khuding jaga khuding edum sagat pangam chuchi aduna aina chelga fizol je sinasu aina chatpa ngamjabani kaina kan aigi fizol je mingonda su makoida su nungsibam pohan mateng pangning bagi wakhalon ama aina chelga fizol jina makoida ma pihal chiche aduna
ꯑꯩꯅ ꯉꯁꯤ ꯉꯝꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯥꯠꯀꯤ ꯏꯁꯥꯒꯤ ꯅꯥꯠꯄꯨ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯅꯥꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯁꯦ ꯁꯤꯅ ꯉꯝꯕꯅꯦꯅ ꯑꯩ ꯊꯝꯒꯦ ꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯀꯥꯟꯗ ꯆꯠꯄꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯔꯤꯌꯦꯛꯁꯟꯗꯨꯒ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯀꯣ ꯃꯌꯥꯝꯅ ꯁꯦꯠꯅꯔꯤꯕ ꯁꯤ ꯁꯦꯠꯄꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯣ ꯃꯥꯏꯁꯦ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯎꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯀꯥꯟꯗꯗꯤ ꯑꯦ ꯃꯥꯏꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯂꯦꯚꯦꯜ ꯑꯗꯒꯤ ꯗ꯭ꯔꯦꯁꯇꯨꯒꯤ ꯑꯦꯇꯦꯟꯁꯟ ꯑꯗꯨ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯥꯎꯁꯤ ꯇꯝꯕꯤꯔꯛꯄꯒꯤ ꯑꯗꯒꯤ ꯑꯩꯅ ꯌꯦꯡꯖꯕꯗ ꯐꯣꯇꯣ ꯃꯌꯥꯝꯁꯤꯗ ꯏꯉꯣꯕꯤꯅ ꯁꯦꯠꯂꯤꯕ ꯗꯤꯖꯥꯏꯟ ꯑꯗꯒꯤ ꯐꯩꯖꯣꯝ ꯈꯨꯗꯩ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯑꯅꯤꯁꯤ ꯗꯤꯐ꯭ꯔꯦꯟ ꯁꯦꯠꯂꯛꯄꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦꯀꯣ ꯁꯥꯏꯀꯜ ꯊꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯁꯣꯏꯗꯅ ꯆꯪꯉꯝꯒꯅꯤ ꯄ꯭ꯂꯥꯅꯤꯡ ꯁꯣꯏꯗꯅ ꯆꯪꯉꯝꯒꯅꯤ ꯑꯗꯨꯒ ꯐꯤꯔꯣꯟ ꯀꯔꯤ ꯄꯨꯒꯅꯤ ꯍꯥꯏꯕꯒꯤ ꯆꯪꯉꯝꯒꯅꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯄꯣꯠꯁꯤꯡ ꯁꯦꯠꯅꯕ ꯄꯣꯠꯁꯤꯡꯁꯤ ꯄꯨꯕꯤꯈꯤꯕꯅꯣ ꯑꯗꯨꯒ ꯃꯁꯤꯗ ꯄ꯭ꯂꯥꯅꯤꯡ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯄꯨꯈꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯥꯔꯁꯂꯤ ꯑꯩ ꯐꯨꯔꯤꯠꯁꯦ ꯗꯤꯖꯥꯏꯟ ꯑꯃꯈꯛꯇꯗꯤ ꯑꯩꯅ ꯂꯤꯠꯂꯤꯕ ꯄꯤꯡ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯈꯛꯇꯤ ꯗꯤꯖꯥꯏꯟ ꯇꯧꯏ ꯉꯁꯥꯏꯒꯤ ꯇꯥꯁꯗꯥꯟꯗꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯕꯗꯣ ꯑꯗꯨꯝ ꯈꯛꯇꯪꯅꯤ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯖꯕꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯑꯩꯅ ꯇꯧꯕ ꯅꯠꯇꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯧꯍꯟꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯗꯨꯒ ꯑꯇꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜ ꯍꯥꯏꯇꯥꯔꯦ ꯋꯨꯃꯦꯟꯁ ꯃꯥꯔꯀꯦꯠ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯂꯣꯏꯅ ꯔꯦꯗꯤꯃꯦꯗ ꯐꯪꯕ ꯉꯥꯛꯇꯅꯦ ꯌꯥꯝꯅꯁꯨ ꯆꯤꯐ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯠꯄꯗꯁꯨ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗꯁꯨ ꯍꯨꯃꯥꯡ ꯌꯥꯝꯅ ꯊꯣꯛꯑꯒ ꯆꯞ ꯆꯞ ꯅꯞꯇꯕ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯎꯏ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝꯁ ꯑꯍꯥꯟꯕ ꯐꯩꯖꯣꯝ ꯁꯦꯠꯄꯒ ꯁꯦꯠꯇꯣꯛ ꯁꯦꯠꯆꯤꯟ ꯇꯧꯕ ꯃꯇꯝꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯃꯇꯝ ꯆꯪꯉꯝꯃꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯦ ꯑꯍꯥꯟꯕ ꯍꯧꯕ ꯀꯥꯟꯗ ꯌꯥꯝ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯂꯥꯏꯛ 15 days 20 days ꯁꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯥꯏꯗꯒꯤꯗꯤ ꯁꯦꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯆꯟꯕꯗꯧꯅ ꯑꯗꯨꯝ ꯊꯨꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ ꯑꯅꯤꯗ ꯐꯨꯔꯤꯠꯁꯨ ꯂꯤꯠꯄ ꯐꯩꯖꯣꯝꯁꯨ ꯈꯨꯗꯩꯁꯨ ꯁꯦꯠꯄ ꯂꯦꯡꯌꯥꯟꯁꯨ ꯐꯤ ꯏꯟꯕ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯉꯝꯃꯦ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯌꯦꯡꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯧ ꯃꯥꯜꯂꯝꯃꯒ ꯀꯩꯁꯨ ꯆꯪꯉꯛꯇꯦꯕ ꯑꯗꯨꯝ ꯁꯤꯁꯨ ꯌꯥꯝꯅ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯃꯇꯝꯗꯗꯤ ꯐꯩꯖꯣꯝ ꯁꯦꯠꯄꯁꯦ ꯃꯤ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯔꯦ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯅꯪ ꯐꯤꯜ ꯇꯧꯔꯝꯒꯅꯤ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯕꯠ ꯑꯍꯥꯟꯕ ꯑꯩ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯊꯥ ꯃꯈꯥꯏ ꯑꯃ ꯊꯥ ꯑꯃ ꯐꯥꯔꯛꯄꯗꯗꯤ ꯏꯠꯁ ꯚꯦꯔꯤ ꯏꯖꯤ ꯏꯠꯁ ꯂꯥꯏꯛ ꯋꯤ ꯑꯥꯔ ꯋꯦꯌꯔꯤꯡ ꯂꯥꯏꯛ ꯄꯣꯄꯔ ꯋꯦꯌꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯒꯤꯌꯔꯁ ꯁꯦꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯅꯥꯃꯩꯁꯤꯗꯕꯨ ꯈꯤꯇꯪ ꯇꯥꯈꯠꯄꯤꯔ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯖꯣꯔꯣ ꯖꯣꯔꯣ ꯆꯣꯜꯍꯟꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯨꯚꯃꯦꯟ ꯇꯧꯗꯣꯔꯤꯕꯅꯤꯅ ꯊꯥꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯖꯦꯕ ꯑꯩꯁꯨ ꯈꯜꯂꯦꯕꯀꯣ ꯆꯦ ꯑꯩꯈꯣꯏ ꯌꯨꯕꯤ ꯂꯥꯛꯄꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯃꯇꯝꯗꯨꯗ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯁꯥꯟꯅꯕ ꯅꯠꯇꯦꯕ ꯃꯨꯛꯅꯥ ꯁꯥꯟꯅꯕꯁꯦ ꯏꯟꯅꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯐꯥꯎꯗ ꯃꯣꯏꯅ ꯁꯦꯠꯄ ꯌꯥꯔꯒ ꯀꯩꯗꯧꯕꯒꯤ ꯁꯥꯏꯀꯜ ꯊꯧꯕꯁꯤꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤꯁꯦ ꯍꯥꯏꯕꯗꯤ ꯃꯣꯇꯤꯐꯇꯤ ꯑꯦꯁꯤꯌꯥꯟꯁ ꯒꯦꯝꯗꯒꯤ ꯑꯩ ꯂꯧꯔꯒ ꯇꯧꯔꯛꯈꯤꯕꯅꯤ ꯆꯦ ꯌꯥꯝꯅ ꯋꯥꯏ ꯅꯣꯠ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩꯅ ꯉꯁꯥꯏ ꯏꯉꯣꯕꯤꯅ ꯍꯥꯏꯕꯗ ꯑꯩꯅ ꯅꯣꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗ ꯐꯅꯦꯛ ꯁꯦꯠꯂꯀꯥꯟꯗ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕꯁꯤ ꯎꯠꯄꯁꯤꯗꯤ ꯌꯥꯝꯅ ꯎꯔꯦꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯐꯣꯔꯃꯦꯜꯒꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯤ ꯐꯩꯖꯣꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯊꯅꯤꯛ ꯋꯦꯌꯔ ꯁꯦꯠꯄꯁꯤ ꯀꯌꯥ ꯎꯖꯗꯦ ꯑꯗꯣ ꯉꯁꯤ ꯏꯉꯣꯕꯤꯅ ꯁꯥꯏꯀꯜ ꯊꯧꯔꯀꯥꯟꯗꯐꯥꯎ ꯑꯩ ꯁꯦꯠꯄꯗ ꯑꯍꯥꯟꯕꯗ ꯈꯔ ꯑꯟꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯀꯥꯏꯅ ꯈꯜꯂꯝꯃꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯦꯠꯄ ꯉꯝꯃꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯜ ꯑꯣꯏꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯗ ꯇꯝꯃꯤꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄꯁꯤꯅ ꯀꯝꯐꯔꯠ ꯈꯛꯇꯪ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤ ꯃꯤ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ 10,000 kilometer ꯊꯧꯔꯕ ꯑꯗꯒꯤ ꯗꯤꯐ꯭ꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂꯒ 281 days ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯀ꯭ꯂꯣꯠꯁ ꯅꯨꯄꯥꯒꯤ ꯑꯣꯏꯕꯁꯤ ꯁꯦꯠꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜꯒꯤ ꯑꯣꯀꯦꯖꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯁꯦꯠꯄꯁꯤ ꯌꯥꯏ ꯑꯗꯨꯒ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯦ ꯂꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯦꯌꯔꯁꯤ ꯈꯔ ꯏꯟꯀ꯭ꯔꯤꯖ
ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯁꯦꯌꯔ ꯇꯧꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯋꯥꯔꯤꯁꯤ ꯌꯥꯅꯤꯡꯕ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝꯒꯤ ꯄꯣꯠꯁꯦ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯌꯣꯛꯈꯠꯁꯦ ꯑꯃꯗꯤ ꯍꯥꯏꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯁꯨ ꯃꯈꯣꯏꯅ ꯆꯔꯥ ꯅꯣꯡꯃꯒꯤ ꯇꯥꯜꯂꯒ ꯃꯆꯥ ꯃꯁꯨ ꯊꯥꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯁꯦꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯃꯣꯁꯟ ꯈꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯒ ꯄ꯭ꯔꯃꯣꯠ ꯇꯧꯁꯦ ꯑꯍꯨꯝꯁꯦ ꯊꯝꯖꯒꯦ ꯏꯃꯥ ꯏꯕꯦꯜ ꯁꯨꯝ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯒꯗꯤ ꯅꯍꯥ ꯏꯟꯈꯠꯂꯛꯄꯁꯤꯡꯅꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯪꯖꯕꯗ ꯗꯤꯖꯥꯏꯅꯔ ꯋꯦꯌꯔ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯂꯧꯕꯅꯣ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯆꯠꯂꯒ ꯂꯩꯖꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯐꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯠꯁꯤ ꯀꯔꯤ ꯀꯔꯤ ꯑꯁꯪꯕꯒꯤ ꯐꯨꯔꯤꯠ ꯎꯖꯔꯦ ꯑꯗꯩ ꯂꯪꯌꯥꯟ ꯐꯤ ꯈꯔ ꯗꯤꯐ꯭ꯔꯦꯟꯁꯨ ꯎꯖꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯀꯃꯥꯏꯅ ꯈꯜꯂꯒ ꯄꯨꯏ ꯍꯥꯏꯕꯗꯨ ꯀꯌꯥꯝ ꯄꯣꯠꯁꯤꯁꯨ ꯏꯁꯥꯅ ꯕꯦꯛꯄꯦꯛ ꯑꯃꯗ ꯄꯨꯗꯣꯏꯅꯤꯅ ꯌꯥꯝꯅ ꯆꯟꯕ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯄꯣꯠꯁꯦ ꯄꯨꯒꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯆꯠꯄ ꯑꯃꯅꯦ ꯈꯥꯃꯦꯟ ꯆꯠꯄ ꯑꯃꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯆꯠꯄ ꯑꯅꯤ ꯄꯨꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯁꯣꯟ ꯐꯨꯔꯤꯠ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯁꯪꯕꯁꯦ ꯁꯤꯁꯦ ꯑꯃꯈꯛꯇꯪ ꯄꯨꯖꯩ ꯑꯩꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯒꯨꯝꯕ ꯐꯨꯔꯤꯠ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯒꯨꯝꯕ ꯐꯨꯔꯤꯠꯁꯦ ꯃꯈꯜ 5 ꯄꯨꯏ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯐꯣꯇꯣꯗ ꯁꯦꯠꯄ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯃꯥꯟꯕ ꯈꯨꯗꯩꯗꯣ ꯑꯗꯨꯗꯣ ꯄꯤꯁ 4 ꯑꯃꯒ ꯄꯨꯏ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯐꯨꯔꯤꯠꯇ 5 ꯑꯗꯨꯒ ꯂꯦꯁꯣꯟꯒ ꯊꯥꯔꯒꯗꯤ ꯐꯨꯔꯤꯠꯇ ꯄꯨꯟꯅ 6ꯅꯦꯕ ꯑꯗꯨꯒ ꯐꯩꯖꯣꯝꯁꯤꯅ ꯄꯨꯟꯅ 6ꯀꯨꯝꯕ ꯄꯨꯏ ꯃꯦꯝ ꯑꯩ ꯑꯣꯀꯦ ꯑꯗꯨꯒ ꯃꯁꯤ ꯂꯝꯕꯤꯗ ꯁꯨꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯦ ꯑꯍꯥꯟꯕꯗ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯁꯨ ꯏꯁꯥꯗ ꯍꯪꯉꯦ ꯀꯥꯏꯗ ꯁꯨꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯀꯣ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯃꯦꯟꯃꯥꯔꯗꯗꯤ ꯂꯩꯇꯦ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯕꯠ ꯃꯦꯟꯃꯥꯔ ꯍꯦꯛ ꯂꯣꯏꯈꯤꯕ ꯊꯥꯏꯂꯦꯟ ꯃꯂꯦꯁꯤꯌꯥ ꯁꯤꯡꯒꯥꯄꯨꯔ ꯀꯝꯕꯣꯗꯤꯌꯥ ꯚꯤꯌꯦꯠꯅꯥꯝ ꯂꯥꯑꯣꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯇꯥꯏꯞꯇ ꯍꯥꯡꯉ ꯊꯝꯃꯦ ꯁꯤꯇꯤꯗ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯈꯤꯜꯂ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯠ ꯆꯪꯁꯤꯜꯂꯒ ꯑꯩ ꯊꯥꯏꯂꯦꯟꯗ ꯅꯨꯃꯤꯗꯥꯡꯗ ꯐꯤ ꯁꯨꯏ ꯑꯣꯡꯂꯤ 20 ꯃꯤꯅꯤꯠꯁ ꯁꯨꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯏ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯒ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯕꯦꯡꯀꯣꯛꯇ ꯑꯗꯨꯝ ꯂꯨꯄꯥ 20 ꯕꯥꯠ ꯊꯤ 3 kgꯗ 20 ꯕꯥꯠ 20 ꯃꯤꯅꯤꯠ ꯈꯛꯇꯪ ꯆꯪꯉꯦꯕꯀꯣ ꯁꯨꯕ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯠ ꯗ꯭ꯔꯥꯏꯌꯔꯁꯨ ꯇꯧꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯈꯤꯕꯁꯦ ꯃꯤꯅꯤꯠ 10 ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯤꯠꯄ ꯌꯥꯅꯤ ꯄꯨꯔꯥ ꯍꯜꯂ ꯊꯣꯛꯂꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 10ꯇꯪ ꯉꯥꯏꯔꯒ ꯉꯥꯏꯍꯥꯛ ꯊꯝꯖꯤꯜꯂꯝꯃꯅꯤ ꯂꯪꯁꯤꯜꯂꯝꯃꯅꯤ ꯍꯥꯏꯗꯤ ꯋꯥꯆꯤꯡ ꯃꯦꯆꯤꯟ ꯍꯥꯞꯆꯤꯜꯂꯝꯃꯅꯤ ꯉꯥꯏꯍꯥꯛ ꯁ꯭ꯇ꯭ꯔꯤꯠꯇꯨꯗ ꯋꯥꯛꯀꯤꯡ ꯆꯠꯂꯅꯤ ꯑꯗꯨꯝ ꯂꯣꯏꯔꯝꯃꯅꯤ ꯃꯊꯟꯇ ꯑꯗꯨꯝ ꯑꯗꯣ ꯃꯁꯤꯗ ꯁꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯣꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯨꯕꯗ ꯌꯥꯎꯕꯤꯕ ꯌꯥꯎꯋꯤ ꯃꯦꯝ ꯑꯣꯐꯀꯣꯔꯁ ꯑꯣꯕꯚꯤꯌꯁꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯥꯏꯀꯜ ꯊꯧꯕ ꯀꯥꯟꯗ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯃꯩꯁꯦ ꯃꯃꯥꯡꯒꯤꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯣꯟꯊꯔꯒꯗꯤ ꯊꯧꯕ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯨꯝꯕ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯆꯣꯟꯊꯔꯒ ꯆꯦꯟꯗ ꯇꯥꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯦꯟꯗꯒ ꯆꯠꯄ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯤ ꯌꯥꯝꯅ ꯔꯤꯌꯔ ꯀꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯑꯅꯤ ꯈꯤꯇꯪ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨ ꯁꯨꯝ ꯃꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯝ ꯁꯨꯗ ꯌꯥꯗꯕꯅꯤ ꯁꯨꯏ ꯂꯣꯏꯅ ꯁꯨꯏ ꯐꯨꯔꯤꯠꯁꯨ ꯁꯨꯏ ꯐꯩꯖꯣꯝꯁꯨ ꯁꯨꯏ ꯂꯣꯏꯅ ꯁꯨꯏ ꯃꯦꯝ ꯏꯚꯟ ꯀꯩꯅꯣꯁꯦ ꯈꯥꯃꯦꯟ ꯆꯠꯄꯁꯦ ꯀꯩꯅꯣꯗ ꯁꯨꯔꯛꯈꯤ ꯀꯩꯅꯣꯗ ꯀꯝꯕꯣꯗꯤꯌꯥꯗ ꯁꯨꯔꯛꯈꯤ ꯏꯃꯥ ꯑꯃꯅ ꯇꯧꯔ ꯁꯨꯕꯤꯔꯛꯈꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯕꯗꯤ ꯂꯩꯐꯝꯁꯦ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯕꯗ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯨꯕꯒꯨꯝꯕ ꯋꯥꯏ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤꯁꯨ ꯀꯃꯦꯟꯁꯦ ꯂꯩꯕꯅꯤꯅ ꯑꯩꯅ ꯏꯉꯣꯕꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗ ꯄꯣꯠꯁꯤ ꯄꯨꯔꯒ 281 days ꯆꯠꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯑꯍꯟꯕ ꯂꯩꯕꯗꯤ ꯑꯣꯏꯗꯕꯅꯤꯅ ꯄꯣꯠꯁꯦ ꯄꯨꯔꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯋꯥꯁ ꯇꯧꯔꯒ ꯌꯨꯁ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯏꯟꯀꯟꯚꯤꯅꯤꯌꯦꯟꯠ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯑꯗꯒꯤ ꯂꯝꯕꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯑꯝꯇꯪ ꯂꯤꯕꯤꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯆꯥꯕ ꯊꯛꯄꯁꯦ ꯃꯣꯁꯂꯤ ꯑꯗꯨꯝ ꯑꯩ ꯄ꯭ꯔꯤꯐꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯤꯠ ꯕꯦꯟꯗꯔꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯃꯣꯁꯂꯤ ꯑꯩ ꯄ꯭ꯔꯤꯐꯔ ꯇꯧꯋꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯦꯟꯃꯥꯔꯗꯅ ꯔꯦꯁꯇꯨꯔꯦꯟꯁꯤꯡ ꯆꯪꯉꯤ ꯔꯦꯁꯇꯨꯔꯦꯟꯅ ꯈꯤꯇꯪ ꯅꯥꯜꯂꯦ ꯑꯗꯨꯒ ꯊꯥꯏꯂꯦꯟ ꯌꯧꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯦ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯅꯥꯜꯂꯦ ꯌꯥꯝꯅ ꯆꯤꯞꯁꯨ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯍꯣꯡꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥꯖꯔꯣꯏꯗꯕ ꯆꯤꯟꯖꯥꯛ ꯑꯃꯈꯛ ꯑꯩ ꯆꯥꯔꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯕꯦꯡꯀꯣꯛꯇ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯁꯤꯇꯤ ꯑꯩꯈꯣꯏ ꯕꯦꯡꯀꯣꯛ ꯊꯥꯏꯂꯦꯟꯁꯤꯗ ꯑꯩ
iromba chare street food tagi Bangkok sida Bangkok se khoi gi street iromba chare aduga iromba se khoi chap manai mahau dei khot ta kyam khena de ngari se kaina happy har kan ai loina hange akhoi gi moi gi fish sauce black to aduna mahut sille ngari gi mahutta aduga chap manana mahau flavor fange aduga khoi gi iromba se kitang hauna chanaradi khoi gi mahi ga yam hapta bi kitang yauri yauri torama lon bam leibada adumaina lolam Bangkok sidai chare aduga masi Manipur gi mina yonba nate Bangkok ki local people na yonba ni moi gi chinjak ni aduga mahau se akhoi gi Manipur gi da chabadu gi mahau do dum manai haibaneba Hoi. Mostly chiche ai kitang aina Thailand sida yamna thijalle ai yamna harbadi aina chotli je cycle thauba khatang oidi aina tawse chalu ba lam du ki mafam du gi hai tare ki lay laybak natra laingoi khara laurai nung khara laurai ko mana ma heglai hai tare mafam du gi hayeng aina laigidaba sigibata tar so memory oi je hosanu gaina khallaga harbadi lam du gi laure aina aduga ꯆꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯃꯣꯁꯂꯤ ꯑꯩꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯂꯣꯏꯗ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁꯑꯣꯡ ꯁꯥꯗꯥ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯀꯝꯄꯜꯁꯔꯤ ꯃꯥꯟꯅꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯍꯥꯟꯅ ꯑꯦꯛꯁꯄꯦꯛ ꯁꯨꯝ ꯇꯧꯔ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯁꯨꯝ ꯑꯍꯜ ꯂꯃꯟ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯀꯛꯆꯤꯡꯗꯒꯤ ꯑꯍꯜ ꯑꯃꯈꯛ ꯊꯦꯡꯅꯒꯦ ꯏꯄꯨ ꯃꯥꯁꯦ ꯑꯩꯅ ꯏꯄꯨ ꯈꯪꯒꯔ ꯔꯥꯖꯦꯟ ꯅꯥꯎꯔꯦꯝꯆꯥꯅ ꯍꯥꯏ ꯑꯍꯟꯗꯨꯒꯤ ꯃꯤꯡ ꯄꯟꯖꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯒꯤ ꯊꯥꯏꯂꯦꯟꯗ ꯏꯟꯇꯔꯦꯁ ꯄꯤꯍꯟꯕꯒꯤ ꯃꯔꯝꯁꯤ ꯃꯥꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯃꯇꯝꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤ ꯃꯇꯝꯗ ꯊꯥꯏꯅ ꯊꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯩꯁꯦ ꯑꯍꯟꯁꯤꯡꯁꯤꯅ ꯊꯥꯏꯂꯦꯟꯗꯩ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯈꯤꯕꯀꯣ ꯑꯗꯨꯗ ꯆꯨꯝ ꯁꯥꯠꯂ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃ ꯈꯤꯇꯪ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯊꯥꯏꯂꯦꯟꯗ ꯆꯠꯄ ꯀꯥꯟꯗ ꯑꯩ ꯌꯥꯝꯅ ꯊꯤꯖꯤꯜꯂꯦ ꯊꯥꯏꯂꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯀꯩꯀꯩ ꯃꯥꯟꯅꯕ ꯂꯩꯕꯅꯣꯅ ꯌꯦꯡꯉꯦ ꯑꯩ ꯅꯣꯡꯃꯈꯛ ꯂꯝꯕꯤꯗ ꯐꯔꯛ ꯇꯥꯔꯛꯈꯤ ꯂꯝꯕꯤ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯕꯕꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯩꯔꯛꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯤ ꯕꯕꯥ ꯃꯃꯥꯁꯦ ꯃꯆꯥ ꯂꯩꯔꯝꯃꯒ ꯁꯤꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯆꯪꯁꯤꯜꯂꯨꯕ ꯑꯣꯏꯕꯅ ꯌꯥꯝꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯛꯈꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯖꯔꯅꯤ ꯆꯠꯂꯨꯔ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯆꯪꯉꯝꯃꯦ ꯕꯕꯥ ꯃꯃꯥ ꯃꯅꯥꯛꯇ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ 3 days ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯣꯁꯂꯤ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯌꯨꯝ ꯑꯁꯦꯡꯕ ꯑꯍꯨꯝ ꯃꯔꯤꯗ ꯆꯪꯉꯒ ꯑꯩ ꯇꯥꯔꯒꯦꯠ ꯇꯧꯏ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯣꯇꯦꯜꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯐꯝꯗꯨꯒꯤ ꯆꯠꯅꯕꯤ ꯈꯪꯉꯦ ꯑꯣꯡꯂꯤ ꯍꯣꯇꯦꯜꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯁꯦꯝ ꯑꯦꯠꯃꯣꯁꯐꯤꯌꯔ ꯐꯪꯉ ꯇꯣꯛꯀꯅꯤ ꯌꯨꯝ ꯑꯃꯗ ꯆꯪꯉ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯆꯤꯟꯖꯥꯛ ꯀꯔꯤ ꯆꯥꯏ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯀꯔꯤ ꯆꯠꯅꯕꯤ ꯂꯩ ꯐꯦꯃꯤꯂꯤꯗ ꯀꯔꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯠꯅꯩ ꯃꯈꯣꯏꯒꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯑꯗꯨꯅ ꯈꯪꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯝ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯑꯍꯨꯝ ꯃꯔꯤ ꯆꯪꯉꯤ ꯊꯥꯏꯂꯦꯟꯗ ꯆꯪꯉꯛꯄ ꯕꯕꯥ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯕꯕꯥꯁꯦ ꯃꯣꯏꯒꯤ ꯃꯥꯡꯒꯣꯟꯁꯤꯗ ꯍꯣꯇꯦꯜ ꯑꯃꯈꯛ ꯐꯝꯃꯦ ꯍꯣꯇꯦꯜꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯉꯥ ꯐꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯕꯣꯔꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯗꯨꯀꯥꯟ ꯑꯦꯅꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯦꯠꯅꯩꯗꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯆꯪꯉꯛꯅꯕ ꯒꯥꯔꯤꯗꯁꯨ ꯑꯣꯛꯇꯣꯗꯁꯨ ꯀꯩꯗꯁꯨ ꯗꯨꯀꯥꯟꯗ ꯃꯌꯥꯝ ꯊꯦꯠꯄꯗꯣ ꯀꯁꯇꯃꯔ ꯍꯦꯟꯅ ꯐꯪꯅꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯩꯗꯅ ꯁꯤꯒꯤ ꯁꯦꯝ ꯀꯦꯛꯁꯦ ꯑꯩꯅ ꯕꯕꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯊꯛꯇ ꯊꯦꯠꯂꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤꯅꯣ ꯁꯤꯗꯤ ꯌꯥꯝ ꯃꯥꯟꯅꯩꯅ ꯑꯩꯈꯣꯏꯒꯤꯗꯨꯒꯅ ꯃꯨꯟꯅ ꯆꯪꯁꯤꯜꯂ ꯌꯦꯡꯉꯦꯀꯣ ꯑꯩꯁꯦ ꯍꯪꯉꯁꯤꯔ ꯕꯕꯥꯗ ꯀꯩꯒꯤꯅꯣꯅ ꯍꯪꯗꯦ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯈꯜꯂꯦ ꯃꯅꯤꯄꯨꯔꯒꯤꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯕꯕꯥꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯏꯅ ꯈꯨꯠꯀ ꯊꯤꯜꯂꯦ ꯃꯊꯛꯇ ꯍꯪꯉꯨꯅꯦ ꯕꯕꯥꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯝꯕꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯀꯁꯇꯃꯔ ꯌꯥꯝ ꯆꯪꯅꯕ ꯄꯣꯠ ꯁꯤꯠꯅꯕꯒꯤ ꯊꯦꯠꯅꯩ ꯕꯕꯥ ꯍꯣꯏꯗ ꯊꯝꯃꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯩ ꯅꯣꯏꯒꯗꯨꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯦ 1 second ꯄꯥꯋꯔ ꯁꯣꯔꯇꯦꯖ ꯑꯣꯏꯗꯣꯔꯦ ꯁꯦꯀꯦꯟ ꯑꯝꯇꯪ ꯏꯉꯧꯕꯤꯒꯤ ꯐꯣꯟ ꯁꯦꯝꯃꯤꯉꯩꯗ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯄꯤꯛꯆꯔ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯂꯣ ꯆꯠꯄꯁꯦ ꯃꯁꯤ ꯆꯠꯂꯀꯥꯟꯗꯨꯗ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯕꯤꯔꯤ ꯄꯤꯛꯆꯔ ꯑꯁꯤ ꯑꯩ ꯎꯠꯆꯔꯛꯀꯦ
sina lambida charakpagi picture dagi ngasai experience laigiba mafam panbigiba duda laurakpa picture ni manga marakta yawado okay sina Jersey Singapore sigi ngakoko ai amuk halake ngasai picture ama ahanbagi du si sinatra aina si oiramdo manda ngobigi internet si amtang khara disconnect tawkiba mali amtanga changbirau lam si itomda chatlakanda cycle thauraga akoina mi amagi mayumda changaga connection leibagi experience tuni ingobina share tawbirisi kanamta khangnadaba akoina masi explore tawraga kari thingnani khangdana akoina chatpagi wakhan haiba tare ko ai sana su yamna sigumbagi experience si pamjaba inspiring oiba exploring oibagi wakhan se yamna pamjaba haijaba tare ko madini the ingobi masigi picture sira ngasai yumda 3 days leibagi experience yawe habita hoi yawe mem chingjan bakanda mathakta kaino su lei si baba ga mama ga da Thailand gi aha adu chingjan view ni zoom taw view mem u bani mathakta ahoi mama gi mathak hai tare daida hoi daida moigadi kari loan phaubi tabibra ingobi okay ingobi si aina ngangbasi sound si tadraba mali hello mem tabibra mem sound mem sound kem ta gi mem okay sound si aina di adum tajay adum tanga connect tawbiro aduga akoigi listener mayam dagi su comment pibira u question hangbira u ngasai journey amta yengo 281 days cycle na itomda lambi sida chatlaga different people unaraga experience tauba duga lambi da yum mama da changaga sida laige haibagi exploratory oiba duga mi duga connect tauba kanamta khangnadaba akoigi loan dinadaba sakhangnadaba mi mayam da chatlaga connection phangba duga ngasagi ngobina haigibado ngasagi family sida mana changaga leiruba sida family sigi su machanapa laigidabagi nungaitaba leirambadu mala akanda connection du da masi machadangna machanapa dangna tawbirakpa family dugi wari ni ingobina yamna nungsina akhoi mayam da tambiri aduga chaba thakpagisu lambida thengnarakpada akoigi Manipur gi oina chaba chinjak si atai mafamda su chai mahau manana chai haina su tambikhre aduga aina yamna nungaibadi ngasai akoina majority magi 99% of his experience si yamna nungsiba miyoibagi mateng pangningbagi ithil miyoibagi nungsiba adugumba connectivity oiba adugumba du hena ui haibani ingobi tabibra akoigi sound sorry mem ai ta loina ji no worries adudi sigi picture sini ngasai amna nungsina tawbirakpa macha leigidre hairaga ingobi bu macha mak tawna konbirakpa ahan ani even mem ko ngarang si baba gi message lae nang thawak chatlibra kamai tawri kholi hangi nang aina tang lakhidore na question hangi aina lakani soidana next year covid
loibaga lakani haigibani next year compulsory lakani like Haibadi adum conversation akoina tamjaningai oirise ngasagi ingobi sina cycle si thaura kanda moi unani habisu khangba nate natra aduga moi mum sida changne ada moi de changa kanda laige hairaga numit humni laira ise si kitang detail oi biro kamaina numit humni laigri no aduga kamaina yana rakhe yamna sang matek ama lizarke warise kitang ado aise noma akoigi Thailand gi border gi lanjan ba horaga tak khaiba pham sidagi atopa destination ama khaki lae jungle oiba lambi yamna ngasai gari mi chattaba cycle gi bado koigi lambi yam sokpa jaga am phawra thawra lakpasida ain leiriba jaga dudagi haitare lambi se koigi aina ngasi thunggadong pham jingje natai chaba jaga hotel leiba leibam chabam leiba koigi bazar oiba main road oiba jaga leite aina leitabasida aije pung numidangi pung manga makhai taruk tasile mate masum thaujalame kilometer manga tara thauraga aigi phone ju power su loi thokiba aduga kainosu mi na tadaba jaga ama khaktang ai yaugi ahing numidang pung tare makhai tarakpasida jungle ju ocean gi aduga phone su mai loi thoki light tit tit kapaga thauraga ngahale hui khong mai makhol khara tarakhi engonda hui khong isnati kitang chatlaga swaida mi khara di leram doba male na khalaki yorpasida yamna yum ani hom khak taramgi baba hoise mai musi musi nganba songba jungle juda haide yamna pikpa hoigi moigi sida leiriba mapan ka jigi bluff ama kak maingan chaingonda kitang la phawgi adudagi de harawmandana cycle je kanna thaujalakpasida adaida leiramba hui myam chengon changa khongaki ado khong ai baba manakta changjale hakchang chu kuina sanga tharapagi wabagi baba manakta changjale aigi laibak phabamna koigi mostly Thailand gi mising che koigi English ngangba phajana haiti sengna habde moi masagi culture language panam chawkhatna leibado haiti hairagasu pakna haidoknate adunubu yamnasu important oina pide haitare moje sengna habada English sida aduna aigi laibak phabana hori hairiba baba se mase Iraq akoi Iralda akoigi Arab ta haitare ko mase thau sumba khotpagi workers oina yawra lerami mana yamna naha uringai matamda aduna laibak phabde mase English khangam banina ai yausalle makoigi mangonjida ai numidang pramame numidang matamda father ko aina lapingaida father ko ilamna kitang khonju sirap warap toraga upai leitabagi haitare adu maza happet lei thore changjal leisu father can I stay here one night sineba ko isu English tad main hai of course sure you can hai ka adu ai uba matamda ngahakhtang leibaga just few minutes haidi 2-3 minutes leibaga mase aingonda deeply yenga mase mapi taba hore kappa hore wadi haidoktabida aingonda yengaga aduda aingondasu yam emotional oire kaigino mana kaptringai gi mamangda wahay amakak hangame nangidi do you have your father thangi aingonda nangi baba leibra khotbra aina lei haraga no khomba haitare adudai mase kappa hogreba adu mase thamoi sokna kapfre aiju thamoi sokna nungairektre mana kappai maramse hauji katang thengnabada ju ngairi minute manga phana ju phaminadri aduda kapkhibanina kaidawragena father tak hangjanbadu kitang hangoibam phawbagi aingonda hangba ngamdre yam nungaitraba aingondasu adudi aingonda khalle ngahak kappe aduga maje phare aduga chak cha tho kholo haidringaina sangom pithare bread ang pijai nang warangani sangom thona sangom hana pat pithe hai mahi thakningbra adu tawningbra machadawna lapna chalo halakpadawna seba fatana babana tawbire nungsina aduduga adubu seba fazana tawbiragasu aigi mindadi ngasai chabadu changidre haidi kaigino babana aigi baba leirambra hara kapkhibadu haibagi aingonda nungaitaba hangi ahing tumba yadre asengbaidi ai nongala hayeng chatkigadawne adubu chatpa ngamdre nongalaga baba mamaje hotel restaurant tawbase kolik phengjannadan chak chaminadana adi ese moigi asengba macha amadawna ai moida feel hana pihallage moigi feel pi matamda babana kappai maramdo hange natragadi babaje sungai haiduro haibase ai concept ta leigreba habidi aiga maga thengnabase numit ama fati lamlanbani aidi aduna magi thamoi sokpa yaba wa thamoi sokiba wa du kaidongda haidur oiba aduna aise nong nini ma leitharaga chatlamdai mikupta baba hoina harauraga aiga moiga machadong khalakpa mikupta kaigino hangagena admaina khalakhi aduna ai nong ni leidare mamai moi kolik phengba khotpa yawe imung manung loisanba
ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯤ ꯄꯨꯔꯥ ꯃꯆꯥꯗꯧꯅ ꯍꯌꯤꯡꯒ ꯇꯥꯟꯕꯤ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯁꯤ ꯆꯥꯕ ꯃꯊꯦꯜꯁꯦ ꯍꯦꯛꯇ ꯄꯩꯒꯩ ꯊꯝꯕꯤꯗꯣꯏꯅꯤ ꯕꯕꯥ ꯃꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯪꯉꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯕꯕꯥꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩ ꯎꯕ ꯀꯥꯟꯗ ꯕꯕꯥ ꯂꯩꯔꯝꯕ꯭ꯔꯥ ꯀꯞꯈꯤꯗ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯥꯗꯣ ꯁꯤꯈ꯭ꯔꯦ ꯂꯪꯁ ꯀꯦꯟꯁꯔ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯁꯛꯇꯣ ꯅꯪꯒ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏ ꯅꯠꯇꯦ ꯑꯩꯁꯨ ꯀꯣꯟꯅꯗꯪꯗ ꯐꯣꯇꯣ ꯍꯜꯂꯛꯄ ꯀꯥꯟꯗ ꯌꯦꯡꯉꯦ ꯃꯁꯛꯇꯣ ꯌꯥꯝ ꯃꯥꯟꯅꯔꯝꯃꯦ ꯑꯩꯒ ꯍꯥꯏꯗꯤ ꯑꯉꯛꯄ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯏꯁꯥ ꯐꯥꯎꯕ ꯉꯛꯑꯦꯕ ꯀꯣꯟꯅ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ unexpected ꯑꯩꯗꯤ ꯃꯁꯤꯒꯨꯝꯕ ꯁꯤꯅꯥꯔꯤꯑꯣꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯗꯨ ꯉꯁꯥꯏꯒꯤ ꯏꯉꯣꯕꯤꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯒ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯤ ꯀꯅꯦꯛ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯒꯤ ethnicity ꯄꯨꯟꯗ꯭ꯔꯒꯁꯨ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨ ꯐꯪꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎ ꯑꯗꯨꯝ ꯀꯅꯦꯛꯁꯟ ꯂꯩꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯅꯦꯛꯁꯟ ꯂꯩꯔꯤ ꯉꯔꯥꯡꯃꯛꯇꯗ ꯃꯦꯁꯦꯖ ꯇꯦꯛꯁ ꯇꯧꯋꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯇꯧꯅꯩ ꯑꯗꯣ ꯂꯝꯕꯤꯗ ꯏꯉꯣꯕꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯊꯣꯡꯉꯒ ꯄꯤꯖꯈꯤꯕꯒꯤ ꯋꯥꯔꯤꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯇꯩ ꯃꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯃ ꯂꯩ ꯐ꯭ꯔꯦꯟꯁ ꯃꯆꯥ ꯑꯃꯈꯛ ꯂꯩ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯉꯥ ꯈꯨꯊꯣꯡꯁꯦ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯀꯩꯅꯣꯁꯦ ꯂꯧꯔꯒ ꯊꯣꯡꯈꯤ ꯉꯥꯍꯩꯁꯦ ꯂꯩꯔꯒ ꯊꯣꯡꯉ ꯄꯤꯖꯒꯤ ꯚꯦꯠꯅꯥꯝꯗ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯕꯗꯣ ꯌꯨꯔꯣꯄꯤꯌꯥꯟꯗꯗꯤ ꯌꯦꯔꯨꯝ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯈꯨꯊꯣꯡꯁꯦ ꯆꯥꯗꯕ ꯃꯥꯜꯂꯦꯕ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯁ ꯀꯩꯀꯩꯗ ꯑꯗꯨꯒꯤ ꯈꯨꯊꯣꯡꯗꯨꯃ ꯊꯣꯡꯉ ꯄꯤꯖꯒꯤ ꯚꯤꯗꯤꯑꯣ ꯂꯩ ꯏꯆꯦ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯥꯅ ꯇꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯆꯥꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯣꯁꯇꯦꯜꯗꯗꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯃꯄꯥꯟꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯔꯦꯗꯅ ꯑꯗꯨꯒ ꯏꯁꯟꯅ ꯃꯣꯏ ꯀꯤꯆꯟ ꯑꯣꯐꯔ ꯇꯧꯋꯦ ꯀꯤꯆꯟꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯜꯐ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯁꯦꯜꯐ ꯁꯥꯔꯚꯤꯁ ꯇꯧꯖꯔꯒ ꯏꯁꯥꯅ ꯊꯣꯡꯉ ꯈꯣꯠꯂ ꯆꯥꯖꯩ ꯑꯗꯨꯗ ꯊꯣꯡꯉ ꯄꯤꯖꯒꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏ ꯁ꯭ꯄꯥꯏꯁꯤꯗꯤ ꯈꯤꯇꯪ ꯑꯣꯏ ꯕꯠ ꯑꯗꯨꯕꯨ ꯏꯠꯁ ꯇꯦꯁꯠ ꯚꯦꯔꯤ ꯒꯨꯗ ꯃꯥ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟ ꯄꯨꯔꯛꯄꯁꯦ ꯋꯥꯔꯤ ꯀꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗ ꯍꯥꯏꯈ꯭ꯔꯦ ꯃꯆꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯉꯒ ꯁꯛ ꯃꯥꯟꯅꯔꯝꯕ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯆꯥꯕ ꯊꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯀꯅꯦꯛꯁꯟ ꯍꯦꯟꯒꯠꯍꯟꯕ ꯑꯗꯒꯤ ꯋꯥꯟ ꯃꯣꯔ ꯋꯥꯔꯗꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒ ꯊꯥꯏꯂꯦꯟꯒ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯦꯛꯄ ꯀꯕꯨꯜ ꯊꯦꯛꯄ ꯂꯩꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯟꯅꯕ ꯋꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯁꯦ ꯕꯕꯥꯁꯤꯅ ꯃꯃꯥꯁꯤꯒꯤ ꯃꯃꯤꯡꯁꯦ ꯅꯤꯝ ꯀꯧꯋꯦꯕ ꯅꯤꯝ ꯃꯃꯥꯏ ꯃꯤꯡꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯕꯕꯥꯗ ꯍꯪꯉꯦ ꯑꯩꯈꯣꯏ ꯊꯥꯏꯂꯦꯟꯗ ꯃꯃꯥ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯦ ꯍꯥꯏꯕꯅꯦ ꯍꯥꯏꯒꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯥꯏꯔꯒ ꯃꯦ ꯍꯥꯏꯕ ꯋꯥꯔꯗꯇꯣ ꯌꯥꯝ ꯁꯤꯃꯤꯂꯔ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯃꯦ ꯍꯥꯏꯗꯣꯏꯅꯤ ꯑꯩꯈꯣꯏ ꯇꯞꯅ ꯀꯧꯔꯒꯅ ꯃꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯍꯥꯏꯗꯅ ꯏꯃꯥ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦ ꯍꯥꯏꯕ ꯋꯥꯔꯗꯁꯤꯒꯁꯨ ꯌꯥꯝ ꯁꯤꯃꯤꯂꯔ ꯑꯣꯏꯔꯝꯃꯦꯕ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏꯅ ꯏꯃꯥ ꯑꯩꯅ ꯀꯧꯕꯗꯨꯗ ꯃꯥ ꯑꯗꯨ ꯃꯦ ꯍꯣꯏ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏ ꯚꯣꯀꯦꯜꯁꯦ ꯈꯤꯇꯪ ꯑꯗꯒꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯦꯇꯦꯟꯁꯟ ꯈꯤꯇꯪ ꯆꯤꯡꯁꯤꯟꯅꯤꯡꯉꯤꯁꯦ ꯉꯁꯥꯏ ꯏꯉꯣꯕꯤꯅ ꯍꯥꯏꯕꯗꯣ ꯌꯨꯝ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯒꯦꯁ ꯇꯧꯅꯅꯦ ꯂꯩꯊꯣꯛꯇꯕ ꯆꯪꯉꯒ ꯀꯣꯟ ꯐꯦꯡꯕ ꯌꯥꯎꯕ ꯑꯗꯒꯤ ꯄꯣꯠ ꯂꯣꯏꯁꯟꯕ ꯌꯥꯎꯕ ꯍꯌꯦꯡ ꯑꯩꯗꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯇꯣ ꯌꯥꯎꯁꯜꯂꯒꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯂꯩꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗ ꯐꯝꯃꯒ ꯆꯥꯛ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯈꯨꯠ ꯍꯥꯝꯃꯒ ꯇꯣꯛꯄꯁꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯦꯃꯤꯂꯤꯁꯤꯗ ꯆꯪꯉꯀꯥꯟꯗ ꯑꯁ ꯀꯔꯤ ꯊꯣꯡꯉꯤꯅꯣ ꯊꯣꯡꯕ ꯌꯥꯎꯁꯟꯕ ꯑꯗꯩ ꯀꯣꯟ ꯐꯦꯡꯕ ꯑꯗꯒꯤ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯎꯁꯜꯂꯀꯥꯟꯗꯗꯤ ꯃꯥꯒꯤ ꯐꯨꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯃꯐꯝꯗꯨꯒꯤꯗ ꯆꯠꯅꯔꯤꯕ ꯔꯤꯂꯦꯁꯟꯗꯣ ꯍꯦꯟꯒꯠꯂꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯦ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯁꯨ ꯑꯃꯨꯛꯀ ꯎꯅꯔꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯍꯦꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯖꯒꯦ ꯂꯥꯁ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯣꯏꯗꯧꯒꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯁꯤꯡꯒꯥꯄꯨꯔ ꯌꯧꯒꯦ ꯇꯧꯕꯁꯦ ꯌꯧꯔꯣꯏꯗꯧꯕ ꯍꯥꯏꯇꯥꯔꯦ
ꯑꯩꯁꯦ ꯚꯤꯖꯥꯁꯦ all ꯃꯅꯤꯄꯨꯔꯗꯒꯤ ꯂꯣꯏꯅ ꯄꯥꯏꯔ ꯆꯠꯇꯦ ꯂꯝ ꯂꯝꯗꯨꯒꯤ ꯑꯣꯏꯅ ꯂꯧꯔ ꯆꯠꯄꯅꯦꯕꯀꯣ ꯆꯤꯆꯦ ꯑꯗꯨꯅ ꯃꯦꯝ ꯑꯩꯅ ꯑꯩ ꯁꯤꯡꯒꯥꯄꯨꯔꯒꯤ ꯐꯥꯏꯅꯦꯜ ꯂꯥꯁꯀꯤ ꯑꯩꯈꯣꯏ ꯌꯧꯐꯝꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯥꯄꯨꯔꯁꯤꯒꯤ ꯑꯩ ꯚꯤꯖꯥ ꯄꯥꯏꯗ꯭ꯔꯤ ꯈꯨꯠꯇ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯃꯇꯝꯗ ꯀꯣꯂꯥꯂꯝꯄꯨꯔ ꯃꯂꯦꯁꯤꯌꯥꯗꯒꯤ ꯂꯧꯋꯦꯕ ꯃꯂꯦꯁꯤꯌꯥꯗꯒꯤ ꯂꯧꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯚꯤꯖꯥ 4 times ꯔꯤꯖꯦꯛꯁꯟ ꯆꯠꯂꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯑꯃꯒꯤ ꯅꯠꯇꯦ ꯁꯤꯡꯒꯥꯄꯨꯔꯒꯤ ꯚꯤꯖꯥꯁꯦ ꯌꯥꯝꯅ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ ꯃꯣꯏꯒꯤ ꯐꯣꯔꯃꯦꯂꯤꯇꯤꯁ ꯍꯥꯏꯇꯥꯔꯦ ꯗꯣꯀꯨꯃꯦꯟꯁ ꯌꯥꯝꯅ ꯑꯣꯏ ꯑꯩꯁꯦ ꯗꯣꯀꯨꯃꯦꯟ ꯂꯣꯏꯅ ꯁꯨꯔꯒ ꯑꯃꯈꯛꯇꯪ ꯋꯥꯠꯂꯦ ꯁꯤꯡꯒꯥꯄꯨꯔꯗꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯂꯥꯛꯄ ꯁꯤꯡꯒꯥꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯆꯥꯕ ꯊꯛꯄ ꯑꯦꯅꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯦꯅꯤ ꯏꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯇꯦꯡ ꯂꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯦꯄ꯭ꯔꯨꯐ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔ ꯂꯦꯇꯔ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯪꯗꯕ ꯑꯩ ꯚꯤꯖꯥꯁꯦ 4 times ꯔꯤꯖꯦꯛ ꯆꯠꯂꯒ 15 days ꯀꯣꯂꯥꯂꯝꯄꯨꯔꯗ ꯄꯜꯂꯦ ꯑꯩꯁꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔ ꯃꯇꯝꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯦꯟꯇꯔ ꯑꯣꯏꯅꯁꯨ ꯂꯩ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯉꯣꯕꯤ ꯅꯪ ꯑꯗꯨ ꯇꯧ ꯂꯣꯏ ꯐꯅꯤ ꯂꯣꯏ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ and he's the one of my base teacher or he's right now my mentor and his name is Ronel Akoijam who is living in Singapore still and he helped me that situation he gets me out from that situation to get a visa from Singapore yeah that's one magi wife name masina magi machanupa chahi ani makhai muk suramdau male ama makhai muk kaireng kawbane makhoi compartment da in leibagi moina reception tawibagi yamna chawrba khoi mama Ronel jit haina kawena mana yamna chawr mateng am pangbeki ma yarom raga dai journey se ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯜꯞ ꯇꯧꯕꯤꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯃ ꯔꯣꯅꯦꯜꯖꯤꯠꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯥꯃꯁꯤꯅ ꯂꯩꯔꯝꯕꯩ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯃꯣꯁꯂꯤ ꯃꯂꯦꯁꯤꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯦꯝ ꯃꯣꯅꯤꯀꯥꯒꯤꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦ ꯕꯣꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯥ ꯔꯣꯃꯤ ꯃꯈꯣꯏꯅꯁꯨ ꯑꯩ 15 days ꯀꯣꯂꯥꯂꯝꯄꯨꯔꯗ ꯂꯩꯕ ꯃꯇꯝꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯣꯏꯁꯨ 20,000 ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯀꯨꯏꯅ ꯂꯩꯃꯟꯗꯅ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯀꯥꯎꯔꯝꯃꯦ ꯃꯂꯦꯁꯤꯌꯥꯗ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯗꯥ ꯕꯣꯕꯤꯅ ꯑꯩꯈꯣꯏ ꯗꯥ ꯔꯣꯃꯤꯅ ꯍꯥꯏꯇꯥꯔꯦ ꯀꯣꯔꯤꯌꯔ ꯇꯧꯔ ꯁꯤꯡꯒꯥꯄꯨꯔꯗ ꯊꯥꯕꯤꯔꯛꯈꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯦ ꯕꯣꯕꯤ ꯑꯃꯗꯤ ꯗꯥ ꯔꯣꯃꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯆꯦ ꯃꯣꯅꯤꯀꯥꯒꯤ ꯂꯥꯏꯐꯀꯤ ꯊ꯭ꯔꯨꯗꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯕ ꯗꯥꯏꯁꯄꯣꯔꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯩꯕ ꯄꯤꯛꯆꯔꯁꯦ ꯑꯩꯒꯤ ꯃꯐꯝꯁꯦ ꯌꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯣꯝ ꯇꯥꯎꯟ ꯑꯩꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯌꯧꯕꯗꯧꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯎꯍꯟꯕꯤꯈꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅ ꯑꯩꯕꯨ ꯑꯣꯛꯄꯤꯕ ꯔꯤꯁꯤꯞ ꯇꯧꯕꯤꯕ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯥ ꯑꯃ ꯃꯌꯨꯝꯗ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯧꯅ ꯌꯥꯝ ꯍꯔꯥꯎ ꯌꯥꯝꯅ ꯑꯟꯀꯟꯗꯤꯁꯅꯦꯜ ꯂꯚ ꯑꯩ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯕ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯨꯔꯦ ꯁꯤꯒꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯒꯦꯗꯔꯤꯡ ꯇꯧꯕ ꯃꯤꯀꯨꯞꯁꯦ ꯑꯗꯨꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯜ ꯗ ꯃꯅꯤꯄꯨꯔ ꯗꯥꯏꯁꯄꯣꯔꯥ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯗꯥ ꯏꯕꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯗꯥ ꯍꯦꯔꯣꯖꯤꯠ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯔꯨꯞꯁꯤꯡ ꯈꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯆꯦ ꯍꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯗꯥ ꯍꯦꯔꯣꯖꯤꯠ ꯑꯃꯗꯤ ꯗꯥ ꯏꯕꯣꯝꯆꯥ ꯑꯗꯨꯒ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯣꯡ ꯂꯤꯐ ꯗꯥꯏꯁꯄꯣꯔꯥ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯩꯅ ꯁꯤꯒꯤ ꯖꯔꯅꯤꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯀꯣꯟꯅ ꯅꯧꯅ ꯌꯨꯔꯣꯞꯇ ꯆꯠꯄ ꯈꯣꯠꯄ ꯄ꯭ꯂꯥꯟ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯗꯥꯏꯁꯄꯣꯔꯥꯁꯤꯡꯗꯁꯨ ꯑꯩ ꯁꯤꯒꯤ ꯂꯥꯏꯐꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯗꯨꯝ ꯃꯇꯝꯗꯨꯗꯁꯨ ꯊꯦꯡꯅꯁꯤ ꯃꯇꯦꯡ ꯑꯗꯨꯝ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯤꯊ ꯅꯥꯟꯊꯧꯕ ꯑꯩꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯧꯕꯁꯤꯗ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯍꯧꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯃꯌꯥꯝ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯇꯥꯏꯝꯁꯤ ꯈꯤꯇꯪꯁꯨ ꯇꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯆꯃꯝꯅꯕ ꯈꯔ ꯂꯩ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯅ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯅ ꯉꯁꯤ ꯆꯠꯄ ꯉꯝꯖꯈꯤꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗꯁꯨ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯖꯕꯅꯤ ꯂꯃꯟ ꯁꯣꯏꯗꯅ ꯃꯇꯝ ꯑꯃꯗ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯔꯤ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯉꯣꯕꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯊꯥꯒꯠꯆꯔꯤꯒꯤ ꯁꯦꯒꯃꯦꯟ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯗꯨ ꯄꯟꯗ꯭ꯔꯒꯁꯨ ꯏꯉꯣꯕꯤ ꯃꯁꯥꯃꯛꯅ ꯃꯥꯒꯤ ꯒ꯭ꯔꯦꯇꯤꯇ꯭ꯌꯨꯠ ꯁꯦꯟꯁ ꯑꯣꯐ ꯒ꯭ꯔꯦꯠꯐꯨꯜꯅꯦꯁꯁꯤ ꯃꯥꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯩꯕ ꯃꯌꯥꯝꯅ ꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇ꯭ꯔꯤꯠ ꯇꯧꯕꯤꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯇꯝꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯄꯤꯛꯄꯅꯤꯅ ꯂꯝꯕꯤꯗ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ
ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯉꯣꯕꯤꯅ ꯇꯝꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯉꯣꯕꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒꯤ ꯁꯝꯃꯔꯥꯏꯁ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯒ ꯍꯥꯏꯖꯒꯦ ꯇ꯭ꯔꯥꯚꯦꯂꯤꯡ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯂꯝ ꯂꯝꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯆꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯑꯃ ꯇꯧꯔꯤꯉꯩꯗ ꯕꯦꯁ ꯗꯦꯂꯤꯒꯦꯠ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯜ ꯑꯍꯨꯝꯒꯤ ꯇꯟꯖꯥ ꯑꯃꯈꯛꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯥꯟꯅꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯦꯡꯉ ꯂꯥꯛꯄ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ
matang asida akoigi comment khara lokhatjage akoi program asi loisilakpa oina Tom na haibiri all the best brother Nomi Huidrom na all the best Luang Ngangom na never give up brother Sashikanta Hidang Mayum na keep it up Jovio Avio na hi to good evening hi Bidi I don't know if I pronounced it correctly Hey, yeah, ma'am. okay I commence pathokchari Chike Chongtham na haibiri ingo bigi wari si yara badi travelok oina ithokpiyu thagatchari haina ibirai Thank you so much. I can ijari adugido wari iba unga tanaraga larik oina phongnabui kanna honajari. Diary yeah very maintain good tawli. yes we want to know all the details right of all the travel of all the incident of all the learnings my Bambhane Sharina Haibiri, it's an amazing and inspiring story. I'm proud of you. Lamjingba. Thank you. Kainone comment tawbidayse akoigi Mama Ronald Jade ki magi wife oidoine akoigi maibam Danishwari haise Singapore da laibani hojik aibu ada okpirakhib receive tawbirakhibada adugi Lamjingba sapamna haibiri hoi chummi. Nasagi wari your saringet life. haibadani. Nong angomna haibiri, proud of you. Ji Ingobi Chingtham, keep it up. Asok waikom na haibiri itaw nay rehe. Loss akoigi se ngasi kitang problem da laibani do aduna mem waro biroi hojik se your Rashri life or mem sapamna parang haibiri. ugidre. Hello ma'am. Ma'am tabibra. Ma'am Ahoy, ugidre. tajay. Aina ngamba si tabibra. Okay, ingobina ako'y nangangasi tadre, tadragasu magi video si ay adong utsage. Nong angom na haibiri, proud of you. Ashok Waikom na itaw na rehe masipakre. Rajashri Sapam na great job. Rohit Kumar, all the best. Yumnam Kagimba Ningthaujana Yaifare Hen Haibiri. Yamna Nungsiba Warini Masigi Ngasigi program asi the people of Manipur. Si the feature Tauzeriba Ngasigi program asi the Ingobina Mana cyclist ama oina different country 7 country the Chatlaga 281 days ki manung the 10,000 kilometer cycle the thauraga different people unaba adagi mi gi minungsi adagi message haibadare ko world one family si pura kanda chatlaga magi yamna courageous oiba exploratory oiba mind adugi experience to share to bigre adugi tamakta yamna thagachari ngo bibu mathang dasu akogi program la aga soidana wari nungaiba mayam si amok wari sanaminasi aduga matung tarakpadasu adum ingobina khanba pamjaba adu achieve tauba oisanu haina akoigi finding the voice dagi mangon amadi best wishes pizeri Thank you so much, Chebu. So, hining then the finding the voice cyber page one of my I experience past 2-3 years any pages compared to Wakanda. Ma'am, you are doing a good job, ma'am, because you are trying to show off the local Manipur peoples to entire world. I like the way you are doing and keep it ma'am and hope you will be the rich one of the top Facebook pages among the India. thank you so much so you see when we focus into the things which are positive it elevates and that is my intent because we all grew up in a conflict region with fear right with so less freedom to speak up
With Yeah, fear, ma'am. you can step out of the house. But when you see example like Ingobi, to have the courage, right, to go out just with a backpack. You don't know where you're Yeah. going to stay. You Yeah. don't know who you're going to meet. Having that freedom is so important, particularly for a place like Manipur, where we all grew up with less freedom, freedom of speech, freedom in different level. And I think that everybody should have an experience like Ingobi. And I personally would definitely want to have that. And when I do that, I'm going to collaborate with more experienced person like Ingobi and others, and we are going to have a live coverage on the experience so that we all can be open and have that connection with human beings, right? We are put in this world, in this universe, so that we can connect and we can see the best part of other person. We always think about the worst part, but today we clearly saw that 99% of his experience, he saw love, he saw the connection with human beings, and that is the biggest takeaway. So thank you so much, Ingobis, for spending your time today. And to all our listeners, thank you so much. Keep listening. Let's explore who is doing what, and let's inspire each other, and let's rise above the conflict, and spread love and positivity to all. Thank you. With that, Yeah. Kurumjari. Korean, ma'am.